ngasi ayuk walking chatpasingna ayuk thengnabani Kaching wairi Pokchau Khong lambi ITI taba lambi asida asigi nakanda drainage da koi gari ama tungsila leire na walking chatpasingna yenguganda mi ama upchilaga ising manungda taraga lerame aduna asi gari sisu number thade kanagumba yumda hanjin biraktaba yauragadi athubada koi police pudi kaujagre nuga koina kanbangambagi sakti su oidre maramdi ma asi ayuk ngata toibra ngarang nungdang toiba khangdra aduna hojik laibasi police pudi moi laani pau pikre walking chapasingna thengnaram bani kuch walking la kanda thengnajabani ngasi ayuk walking chapasingna ayuk thengnabani Kaching wairi Pokchau Khong lambi ITI taba lambi asida asigi nakanda drainage da koi gari ama tungsila leire na walking chapasingna yenguganda mi ama upchilaga ising manungda taraga lerame aduna asi gari sisu number thade kanagumba yumda hanjin biraktaba yauragadi athubada koi police pudi kaujagre nuga koina kanbangambagi sakti su oidre maramdi ma asi ayuk ngata toibra ngarang nungdang toiba khangdra aduna hojik laibasi police pudi moi laani pau pikre walking chapasingna thengnaram bani kuch walking la kanda thengnajabani